Bly Manor ꯍꯥꯏꯔꯤꯕ ꯌꯨꯝꯖꯥꯎ ꯑꯁꯤ ꯁ꯭ꯀꯣꯠꯂꯦꯟꯗ ꯂꯩꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯃꯗꯤ ꯐꯖꯔꯕ ꯌꯨꯝꯖꯥꯎ ꯑꯃꯅꯤ꯫ 1974ꯗ ꯔꯣꯕꯔꯠ ꯗꯦ ꯋꯤꯂꯤꯌꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯅꯧꯅ ꯁꯥꯕ ꯌꯨꯝꯖꯥꯎ Bly Manorꯕꯨ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯕ ꯍꯧꯔꯝꯃꯤ꯫ ꯋꯤꯂꯤꯌꯝ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯕ ꯍꯧꯔꯛꯈꯤꯕ ꯑꯁꯤ ꯅꯨꯃꯤꯠ 19ꯅꯤ ꯈꯛꯇ ꯁꯨꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ Bly Manorꯒꯤ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯋꯤꯂꯤꯌꯝꯕꯨ ꯌꯥꯝꯅ ꯀꯤꯅ ꯃꯁꯥ ꯑꯗꯨ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯗꯨꯅ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯆꯦꯟꯗꯨꯅ ꯊꯣꯛꯂꯛꯄ ꯎꯔꯝꯃꯤ꯫ ꯋꯤꯂꯤꯌꯝ ꯆꯧꯀꯤꯗꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯆꯧꯀꯤꯗꯥꯔ ꯑꯗꯨꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯒꯤ ꯋꯤꯂꯤꯌꯝ ꯑꯃꯨꯛ ꯍꯟꯅ Bly Manorꯗ ꯍꯜꯂꯛꯈꯤꯗꯦ꯫ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯋꯤꯂꯤꯌꯝꯒꯤ ꯃꯆꯦ ꯑꯃꯗꯤ ꯃꯕꯥꯏ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯌꯥꯝꯅ ꯊꯤꯅ ꯁꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯔꯠꯅ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯃꯛꯄꯨ ꯃꯍꯥꯛꯅ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯤꯂꯤꯌꯝ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯗꯨ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯆꯍꯤ 12ꯗ ꯐꯥꯔꯤꯕ ꯃꯆꯥꯅꯨꯄꯥ ꯔꯣꯌꯟ ꯑꯃꯗꯤ ꯆꯍꯤ 8ꯗ ꯐꯥꯔꯤꯕ ꯃꯆꯥꯅꯨꯄꯤ ꯁꯣꯐꯤꯕꯨ ꯂꯩꯅꯕꯒꯤꯗꯃꯛ Bly Manorꯗ ꯊꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯀꯤꯌꯔꯇꯦꯀꯔ ꯃꯤꯁꯦꯁ ꯃꯦꯟꯗꯤꯅꯁꯨ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯋꯤꯂꯤꯌꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯩꯁꯥꯕꯨꯗꯤ ꯊꯥꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ Bly Manorꯗ ꯂꯥꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯕꯨ ꯁꯨꯡꯌꯦꯡ ꯌꯦꯡꯁꯤꯟꯕꯤꯔꯝꯗꯦ꯫ ꯆꯥꯎꯔꯥꯛꯅ ꯊꯥ 8ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯋꯤꯂꯤꯌꯝꯅ ꯔꯣꯌꯟ ꯑꯃꯗꯤ ꯁꯣꯐꯤꯒꯤ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯅꯕ ꯍꯣꯝ ꯇꯤꯆꯔ ꯑꯃ ꯍꯥꯌꯔ ꯇꯧꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯖꯨꯜꯁ ꯑꯦꯗꯝ ꯀꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯖꯨꯜꯁ Bly Manorꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯤꯁꯦꯁ ꯃꯦꯟꯗꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯒ ꯊꯦꯡꯅꯔꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯌꯟ ꯑꯃꯗꯤ ꯁꯣꯐꯤ ꯖꯨꯜꯁꯄꯨ ꯍꯦꯛ ꯎꯕꯒ ꯌꯥꯝꯅ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯁꯦꯁ ꯃꯦꯟꯗꯤꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯒꯤ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯃꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯤꯁꯦꯁ ꯃꯦꯟꯗꯤꯅ ꯖꯨꯜꯁꯄꯨ ꯌꯥꯝꯅ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯌꯨꯝꯖꯥꯎ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯁ꯭ꯀꯨꯜꯗꯒꯤꯁꯨ ꯇꯥꯟꯊꯣꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯖꯨꯜꯁꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯃꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯤꯁꯦꯁ ꯃꯦꯟꯗꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯦꯁ ꯃꯦꯟꯗꯤꯅ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯖꯨꯜꯁꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯖꯨꯜꯁꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯖꯨꯜꯁꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄꯒ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯔꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯖꯨꯜꯁ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯨꯜꯁꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯁꯒꯟꯗ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯊꯦꯡꯕꯒ ꯖꯨꯜꯁ ꯃꯁꯥ ꯑꯗꯨ ꯃꯩꯅ ꯆꯤꯡꯕꯒꯨꯝ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯑꯣꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯈꯪꯍꯧ ꯍꯧꯒꯠꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯄꯠꯊꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠꯇꯒꯤ ꯏꯁꯨ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯆꯥꯊꯣꯛꯄꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯝꯊꯤꯔꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯖꯨꯜꯁ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯁꯦꯁ ꯃꯦꯟꯗꯤ, ꯔꯣꯌꯟ ꯑꯃꯗꯤ ꯁꯣꯐꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯤꯁꯦꯁ ꯃꯦꯟꯗꯤꯅ ꯖꯨꯜꯁꯅ ꯂꯥꯎꯕꯒꯤ ꯃꯔꯝ ꯑꯗꯨ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯖꯨꯜꯁꯅ ꯃꯈꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛ ꯂꯝꯁꯥꯡ ꯂꯥꯛꯄꯗꯒꯤ ꯃꯁꯥ ꯑꯗꯨ ꯋꯥꯔꯦ ꯑꯃꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯗꯤꯅꯔ ꯇꯧꯔꯤꯉꯩꯗ ꯖꯨꯜꯁꯅ ꯁꯣꯐꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯖꯨꯜꯁꯅ ꯁꯣꯐꯤꯗ "ꯅꯍꯥꯛꯅ ꯌꯦꯡꯂꯤꯗꯣ ꯀꯅꯥꯗꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯐꯤꯅ ꯍꯟꯗꯛꯁꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯁꯣꯐꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯤꯁꯦꯁ ꯃꯦꯟꯗꯤꯅ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯖꯨꯜꯁꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯝꯃꯤ ꯑꯃꯗꯤ ꯁꯣꯐꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯖꯨꯜꯁꯅ ꯁꯣꯐꯤꯗ ꯑꯥꯏꯁꯀ꯭ꯔꯤꯝ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯑꯃꯗꯤ ꯁꯣꯐꯤꯅ ꯖꯨꯜꯁꯇ ꯃꯗꯨꯒꯤꯗꯃꯛꯇ ꯊꯦꯡꯛꯁꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯖꯨꯜꯁꯅ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯩꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯝꯃꯤ,
ꯑꯗꯨꯕꯨ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯤꯞꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯖꯨꯜꯁ ꯀꯤꯃꯟꯈꯤꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯀꯥꯏꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯔꯤꯌꯣꯟ ꯃꯈꯨꯠꯇ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯌꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯖꯨꯜꯁꯅ ꯔꯣꯌꯟꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯦ ꯑꯃꯗꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯣꯌꯟꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯟꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯖꯨꯜꯁꯁꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯜꯁꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯀꯔꯤꯒꯨꯝꯕ ꯎꯕ ꯐꯪꯗꯕ ꯁꯥꯎꯝ ꯑꯃꯅ ꯃꯍꯥꯛꯄꯨ ꯃꯥꯂꯪꯗ ꯂꯪꯈꯠꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯏꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯊꯤꯡꯖꯤꯟꯈꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯊꯣꯡꯅꯥꯎ ꯑꯃꯁꯨ ꯄꯥꯜꯂꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯖꯨꯜꯁꯅ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯇꯝꯊꯤꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯖꯨꯜꯁꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯖꯨꯜꯁꯄꯨ ꯍꯥꯠꯈꯤꯒꯗꯧꯕ ꯃꯥꯜꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯖꯨꯜꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ ꯍꯥꯏꯕꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯌꯨꯛꯇ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯖꯨꯜꯁ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯃꯔꯝꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯃꯤꯁꯦꯁ ꯃꯦꯟꯗꯤ ꯖꯨꯜꯁꯀꯤ ꯆꯥ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯤꯁꯦꯁ ꯃꯦꯟꯗꯤꯕꯨ ꯎꯕꯗ ꯖꯨꯜꯁꯅ ꯃꯍꯥꯛ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯖꯨꯜꯁꯀꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯃꯤꯁꯦꯁ ꯃꯦꯟꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯨꯜꯁꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯑꯀꯥꯏꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯇꯥꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯄ ꯋꯥꯐꯝꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯐꯖꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯖꯨꯜꯁꯅ ꯃꯍꯥꯛꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯃꯪꯗ ꯎꯈꯤꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯟꯗ ꯖꯨꯜꯁꯅ ꯔꯤꯌꯣꯟ ꯑꯃꯗꯤ ꯁꯣꯐꯤꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯣꯐꯤ ꯈꯪꯍꯧ ꯍꯧꯒꯠꯂꯝꯃꯤ ꯑꯃꯗꯤ ꯖꯨꯜꯁꯇ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯐꯤꯅ ꯖꯨꯜꯁꯇ ꯃꯤꯁ ꯗꯣꯅꯥꯗꯤ ꯅꯪꯅ ꯇꯥꯛꯂꯤꯕ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯗꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯤꯁ ꯗꯣꯅꯥꯗ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯣꯐꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯖꯨꯜꯁ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯑꯃꯗꯤ ꯃꯤꯁꯦꯁ ꯃꯦꯟꯗꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯤꯁ ꯗꯣꯅꯥꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ꯫ ꯃꯤꯁꯦꯁ ꯃꯦꯟꯗꯤꯅ ꯖꯨꯜꯁꯇ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯤꯁ ꯗꯣꯅꯥ ꯀꯧꯕ ꯑꯣꯖꯥ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯕꯨ ꯇ꯭ꯌꯨꯁꯟ ꯇꯥꯛꯄꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ミス ꯗꯣꯅꯥꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯕꯤꯍꯦꯕꯤꯌꯔ ꯑꯗꯨ ꯄꯨꯡꯑꯣꯟ ꯑꯣꯟꯈꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯝ ꯍꯦꯟꯕ ꯍꯧꯔꯛꯂꯝꯃꯤ ꯍꯥꯏꯕꯗ ꯃꯈꯣꯏꯕꯨ ꯁ꯭ꯀꯨꯜꯗꯒꯤꯁꯨ ꯇꯥꯟꯊꯣꯔꯛꯂꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯤꯁ ꯗꯣꯅꯥ ꯃꯇꯥꯡ ꯃꯐꯝ ꯆꯥꯗꯅ ꯁꯤꯈꯤ꯫ ꯖꯨꯜꯁ ꯃꯤꯁ ꯗꯣꯅꯥꯒꯤ ꯃꯔꯝꯗ ꯑꯇꯩꯁꯨ ꯈꯪꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯁꯦꯁ ꯃꯦꯟꯗꯤꯅ ꯃꯍꯥꯛ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯔꯤ ꯍꯥꯏꯔꯝꯂꯒ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯖꯨꯜꯁꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯊꯤꯔꯤꯉꯩꯗ ꯌꯨꯝ ꯑꯗꯨꯒꯤ ꯕꯦꯁꯃꯦꯟꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯖꯨꯜꯁ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯕꯦꯁꯃꯦꯟ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯖꯨꯜꯁꯅ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕꯒꯤ ꯇꯨ ꯑꯗꯨ ꯆꯞ ꯌꯨꯡꯂꯝꯃꯤ꯫ ꯃꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ ꯃꯤ ꯑꯗꯨ ꯃꯤꯁ ꯗꯣꯅꯥ ꯑꯣꯏꯔꯝꯃꯤ꯫ ꯗꯣꯅꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯖꯨꯜꯁ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯕꯗ ꯀꯤꯃꯟꯈꯤꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯟꯅ ꯆꯦꯟꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯍꯥꯛꯅ ꯁꯣꯐꯤ ꯗꯣꯅꯥꯒꯤ ꯚꯨꯠ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯖꯨꯜꯁꯅ ꯁꯣꯐꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯨꯜꯁꯅ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯑꯃꯨꯛꯀꯁꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯗꯦꯚꯤꯜ ꯍꯥꯏꯕꯗꯤ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯖꯨꯜꯁ ꯁꯣꯐꯤꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯂꯒ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯔꯤꯌꯣꯟꯕꯨ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯖꯨꯜꯁꯅ ꯔꯤꯌꯣꯟꯕꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯤꯌꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯔꯤꯌꯣꯟ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯣꯐꯤꯅ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯄꯤꯇꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯤꯇꯔ ꯃꯈꯣꯏ ꯑꯅꯤꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯤꯔꯝꯃꯤ꯫ ꯄꯤꯇꯔ ꯑꯃꯗꯤ ꯃꯤꯁ ꯗꯣꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯛꯈꯤ꯫
ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯣꯐꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯖꯨꯜꯁ ꯄꯨꯡꯉꯛ-ꯉꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯄꯤꯇꯔ ꯑꯃꯗꯤ ꯃꯤꯁ ꯗꯣꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯌꯨꯝꯖꯥꯎ ꯑꯃꯗꯤ ꯑꯉꯥꯡ ꯑꯅꯤꯃꯛꯄꯨ ꯁꯨꯝꯍꯠꯇꯨꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯖꯨꯜꯁꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯃꯤꯁꯦꯁ ꯃꯦꯟꯗꯤꯗ ꯋꯥꯐꯝ ꯑꯁꯤ ꯂꯦꯇꯔ ꯑꯃ ꯏꯗꯨꯅ ꯋꯤꯂꯤꯌꯝꯗ ꯊꯥꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯋꯤꯂꯤꯌꯝꯁꯨ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯑꯆꯧꯕ ꯗꯁꯥ ꯑꯃꯗ ꯇꯥꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯁꯦꯁ ꯃꯦꯟꯗꯤꯅ ꯂꯦꯇꯔ ꯑꯗꯨ ꯏꯗꯨꯅ ꯄꯣꯁꯠ ꯕꯣꯛꯁꯇ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯤꯌꯣꯟꯅ ꯂꯦꯇꯔ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯖꯨꯜꯁ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯗꯤ ꯁꯣꯐꯤ ꯃꯈꯨꯠꯇ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯖꯨꯜꯁ ꯁꯣꯐꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯀꯤꯃꯟꯈꯤꯗꯨꯅ ꯈꯪꯍꯧ ꯍꯧꯒꯠꯂꯝꯃꯤ ꯑꯃꯗꯤ ꯁꯣꯐꯤꯒꯤ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯨꯜꯁꯅ ꯁꯣꯐꯤꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯗꯣꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯖꯨꯜꯁꯅ ꯈꯨꯗꯛꯇ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯁꯣꯐꯤꯕు ꯃꯤꯁꯦꯁ ꯃꯦꯟꯗꯤꯒ ꯂꯣꯏꯅꯅ ꯁꯤꯇꯤꯗ ꯋꯤꯂꯤꯌꯝꯒꯤ ꯃꯅꯥꯛꯇ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯤꯌꯣꯟꯕꯨꯁꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯔꯤꯌꯣꯟ ꯃꯐꯝ ꯑꯃꯠꯇꯗ ꯎꯔꯝꯗꯦ ꯑꯃꯗꯤ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯖꯨꯜꯁ ꯕꯦꯁꯃꯦꯟꯗ ꯀꯨꯝꯊꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯔꯤꯆꯨꯑꯦꯜꯁ ꯍꯥꯏꯕꯗꯤ ꯂꯥꯏꯋꯥ ꯀꯌꯥ ꯑꯃ ꯏꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯂꯥꯏꯐꯗꯤ ꯑꯅꯤꯈꯛ ꯃꯅꯤꯡꯗ ꯔꯤꯌꯣꯟ ꯑꯃꯗꯤ ꯁꯣꯐꯤꯒꯤ ꯃꯃꯤꯡ ꯏꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯂꯥꯏꯋꯥ ꯑꯃꯗꯤ ꯂꯥꯏꯐꯗꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯗꯦꯚꯤꯜ ꯍꯥꯏꯕꯗꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡꯕꯨ ꯍꯔꯥꯎꯍꯟꯅꯕꯒꯤ ꯂꯥꯏꯋꯥ ꯈꯔꯁꯨ ꯏꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯂꯥꯏꯋꯥꯁꯤꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯄꯤꯇꯔ ꯑꯃꯗꯤ ꯗꯣꯅꯥꯒꯤ ꯃꯃꯤꯡꯁꯨ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯖꯨꯜꯁ ꯄꯤꯇꯔ ꯑꯃꯗꯤ ꯗꯣꯅꯥ ꯂꯥꯏ ꯐꯠꯇꯕꯁꯤꯡꯕꯨ ꯏꯔꯥꯠ ꯊꯧꯅꯤꯗꯨꯅ ꯂꯥꯠꯂꯝꯃꯤ ꯍꯥꯏꯕꯗු ꯈꯪꯕ ꯉꯝꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯁꯨꯝꯍꯠꯂꯒ ꯕꯂꯤ ꯀꯠꯂꯒ ꯍꯔꯥꯎꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯤꯆꯨꯑꯦꯜꯁ ꯑꯗꯨ ꯁꯣꯏꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗ ꯑꯣꯟꯈꯠꯇꯨꯅ ꯄꯥꯜꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯤꯡꯉꯝꯗ꯭ꯔꯕ ꯑꯃꯗꯤ ꯂꯥꯟꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯔꯤꯌꯣꯟ ꯑꯃꯗꯤ ꯁꯣꯐꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯨꯜꯁꯇ ꯃꯤꯁꯦꯁ ꯃꯦꯟꯗꯤꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯕ꯭ꯂꯦ ꯃꯥꯏꯅꯔ ꯍꯥꯏꯔꯤꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯃꯣꯡꯐꯝ ꯑꯃꯒꯤ ꯃꯊꯛꯇ ꯁꯥꯕ ꯌꯨꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯤꯂꯤꯌꯝꯁꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯃ ꯎꯏ ꯑꯃꯗꯤ ꯅꯣꯡꯃ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ ꯍꯥꯏꯕꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯁꯤꯔꯤꯗ ꯇꯨꯁꯤꯟꯗꯨꯅ ꯏꯅ ꯄꯨꯡꯇꯩ ꯇꯩꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯖꯨꯜꯁ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯕ꯭ꯂꯦ ꯃꯥꯏꯅꯔꯒꯤ ꯃꯔꯝꯗ ꯈꯜꯂꯝꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯐꯝꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯖꯨꯜꯁꯅ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯔꯤꯌꯣꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯖꯨꯜꯁꯅ मुन्ना येंगलुबदा रियोन की मनिंगदा पीटर अमदी दोनागी थवाई अदु लेप्तुना लेरंबा उखी। रियोन यामना कन्ना कन्ना कप्तुना लेप्तुना लेरमी। रियोन इखंग खंगौदना यामना कन्ना लाउरक्लमी अमदी मफम अदुदा वांथादुना तारमी। रियोन लाइमाइदा ओंथादुना ताबगा पीटर अमदी दोनागी थवाई अदुसु मफम अदुदगी खंगमांग मांगखी। जुल्सना रियोन की हक्चांग अदु पाइदुना येंगलुबदा मतम अदु यामना थेंगलमी। रियोन मिहुन अमदी सोर होनबा लेपलमी। रियोन की हक्चांग अदु पुंगिंगिंगलमी। मथंगी नमित नोंगालबा मतुंगदा विलियम्सना गाड़ी थारक्तुना जुल्सपु सिटीदा पुरक्लमी। नुमित अदुदगी ब्ले माइनर की थोंग अदु मतम चुप्पगी ओइना सो पांदुना लोनसिलमी। अदोमना वारी असिगी मरमदा करी खली हाबिदु कमेंटा सोइदनी बिरमु। फेसबुक ता मणिपुरी हॉरर स्टोरी की फेसबुक पेज को फॉलो तौबिरमु। लोइनना करिगुंबा वारी असु मयामना पामी तारगदी चैनल असिबु सब्सक्राइब तौबिरमु अमदी वीडियो असिबु लाइक एंड शेयर अममदा तौबिरमु। मथंगी वीडियो दा अमुक उनरसि हाबिसगा लोइनना यंकुपम लोयांगनबना मयाम पुमनमुक्ति काइनबगी याथंग निजरी।